Manipur BJP na luchingba Chief Minister Nongthomam Birena pham thadokhraba matungda President rule sarai khraba matung Central Force amadi State Force singna tongan mafam chinu thi humbagi thabok chathabaga loinana Khunngakpasing phagatpagi thabok hena kankhatkre. Ngarang numidang waram President Draupadi Murmu na Manipur Legislative Assembly bu suspended animation da thambaga loinana Indian Constitution gi article 353 ki makhada Manipur da President rule thamgre haina hek laukthok khiba matung Ministry of Home Affairs ki maikai de gi thorokhiba order adu panthadana Imphal East West Thawal amadi tongan ba district singda Central Force amadi State Force singna section thawrang lokhatpagi thabuk hena kankhatkre loinana sin thawrang lokhatpagi manung sanna Central amadi State Force singna khungngakpa khunmi kaya phabagi thabuk su leptana satharakli bag asigi President Draupadi Murmu na mahaki Rashtrapati babandagi laukthokkiba proclamation amasung Thorokiba order adu ngarang Governor Ajay Kumar Balagi Secretary Sumantana Delhi da satkraba matung ngarang Home Ministry da Governor gi maikay dagi pirakpa reporting kusinaba matung da lauthorokibani ngarang numidang pung 5 purom tabada flight amada Governor gi Secretary Delhi gi damag Imphal thadokibani ngarang numidang wairam Delhi da thunglaba matung Home Ministry gi office da satuna Governor gi maikay dagi pirakkiba reporting ministry asida kusinaki loinana Imphal da halakkibani Governor gi Secretary na Ministry da aiba reporting piselo matung da reporting adu da yumpham oiraduna President Draupadi Murmu gi maikai digi mangonda Constitution gi article 353 ki clause C gi sub clause ama na piba provision gi matung ina Manipur lenga ke thabak thorom punamak amasung Governor pangthokpa yaba natragna atai power sing natragna Manipur da chana halakiba law singbu President na tarukliba proclamation asigi clause A gi matung ina President gi order gi matung ina Manipur da President rule thammaga lonana Manipur Legislative Assembly su suspended tawruga thamkhibani President gi rule hek salai khraba matung da Manipur gi tongan ba Imphal East West amasung Thawbal yauna tongan ba district singda Central amadi State Force singna thi humbagi thabuk chathabuk lonana Khunngakpa mioi kaya phabagi thawong chathaki ngasisu Thawbal district ki manung chanba Hairok Police Station na konma mafam singdagi Manipur Police na Khunngakpa mioi mari phakre Khunngakpa mari phakiba adugu mari lenana tongan ba maira paibi amadi mioi kayana phakraba mioi sing adu thadoknaba demand toroli Suresh Khundongumda Arambam Ibunghol N Vinod Kumari Literary Award 2023 pinanaba lauthokre Patriotic Writers Forum Manipur PWF na Sahi Kudingi Manipuri Lolgi Aiba Sing the Pidun Laklaba tongan ba Literary Award Pangadaba Mio Singi Ming Lautorakpada Suresh Kundung Mamgi Maming Yamasaki Sahi Kuntra Mangagi Manung the Laiba Ering Iba Naha Aiba Sing the Pidun Lakliba Arambam Ibung Hol and Binod Kumari Literary Award Lissingani Kunmari Pina with the Makta Masa Pandabatin Koba Sering Larik Ponkiba Yaribok Poro Kungjin Maka Lekai the Laiba Suresh Kundung Wamda Biragani Haina Tick Writers Forum Manipur Sahi Kudingi Lebak Ningba Wari Masa Sing the Pidun Lakpa Arkating Tangkul Literary Award Lissingani Kunmangana Palace Compound Laiba Ras Kumari Nayansana Devi na Iba Wari Masa Punchi Lambi Noroki Kom Lambira Pacha Maitei Literary Award Lissingani Kunmangana Kaisam Tong Hodam Director Laiba Kaisam Bijoy Kumar Iba Wari Masa Kongul Liru Kike Amadi Dr. Saros Nalini Aramam Parat Literary Award Lissingani Kunmangana Kongma Laisam Laikai de Laiba Tokjom Tawyangmana Iba Wari Macha Khwaidigi Hauba Khoni da Piduna Ikai Khumnabu Ulagani Haina Lauthokibani Es Khundongbam Kumja Lising Musa Pan Maudragani Thoigi Mas Nipanda Yaripok Por Khungjin Makha Laikai de Laiba Khundongbam Nimai Sing Amadi Dasu Devi Anigi Macha Nupa Ahungi Manungda Khwaidigi Hanba Macha Oina Taibang Khongdaraki RK Kating Tangkul Literary Award Lissingani Kunmanga Pacha Mitai Literary Award Lissingani Kunmanga Amadi Dr. Saros Nalini Arambam Parat Literary Award Lissingani Kunmanga Asi Matang Sina Forum gi Live Member Pramodana Daibam Forum gi Assistant Secretary Laimujam Pratap Amadi Forum gi Vice President Dr. Pukrumbam Biprasan BC Khumana Katpirapa Award Singni Award Sing Asida Case Citation Sal Amadi Memento Yauri Manipur President rule thamkiba asi BJP na lengak sasan ningthina paiba ngamdabagi thawngni haina Rahul Gandhi na maral sirakre Congress ki leader Rahul Gandhi na Bharatiya Janata Party BJP na Manipur da lengak sasan ningthina chalaiba ngamdabadagi President rule PR thamlakpani amadi BJP na state asida lengak sasan ningthina paiba ngamdaba utpani haina yaningdaba phongdokre
Rahul Gandhi की सोशल मीडिया एक्स थागल पोस्ट मणिपुर प्रेसिडेंट रूल थमलखिबा असी बीजेपी मसाना असोइबसिंग याजबग सब मनई मरमदी बीजेपी ने मणिपुर निंथिना लेंगाक शासन तौब ngamdre प्राइम मिनिस्टर नरेंद्र मोदी बु मराल सिरदुना हाई मणिपुर की हौजिक ओरिबा फिबम असी प्राइम मिनिस्टर नरेंद्र मोदी मसामकना थोनबनी मरमदी प्राइम मिनिस्टर मोदी ने मणिपुर चटखिदबा असिना हौजिक ओरिबा राजनीति की फिबम असी ओरखिबनी हौजिकती प्राइम मिनिस्टर मोदी मणिपुर की ओरिबा फिबम असिदा महाक थोनबा नत्ते हाइबा यारोय हाइना फोंदोकलदुना प्राइम मिनिस्टर नरेंद्र मोदी ने हौजिकती मणिपुर चतुना मणिपुर ओरिबा पॉलिटिकल की फिबम असी अथु मतमदा लोइसिननब एक्शन प्लान अमा लाउतोपगी वखल फावबा लेरमनगनी हाइना राहुल गांधी ना मराल सिरली सेंटर की बीजेपी लेंगाक असिना फिबम यामना सोकलिबा मणिपुर असी कननबा अनोबा एक्शन अमत्ता लौखटप लेते मांगजौना सेंटर न तौबा याबा थबक पखनखिबा सु उदे नोंथोमम बिरेन रिजाइन तौख्रबा मतुंग बीजेपी लेंगाक असिना अनोबा चीफ मिनिस्टर मतम चाना खनबा ngamkidaba अमदी कॉन्स्टिट्यूशन की आर्टिकल 173 ngaakna chatpa ngamkidaba asida मणिपुर लेजिस्लेटिव असेंबली असी एनिमेटेड सस्पेंशन थमलबा मतुंग प्रेसिडेंट रूल सेंटर ना मणिपुर स्टेट ता थमलखिबनी हाइना महाकना पेंदबा फोंदोकी।